Image PAODAM miyeng tabiri basing busurbalana kurumjari nasigi maruiba pau pizari. General strike na maram oiraga kaithal sing famna khidre dukan sing hangna khidre amadi passenger puba gari sing chena khidre. Manipur da non Manipuri sing hatpaga mari lainana National Investigation Agency na thiba humbagi thabak chathakre. Loinana India China Border Affairs ki wafamda working mechanism for consultation and coordination gi kun mangarak suba meeting pangthokre. Paumucha khaina bizari. Chahi lising kaya maning makha tamna ningthau panba leiba ama oirakhiba Manipurna India da namtin tinsilhan khiba adabu yaningdaba phongdoktuna landam asigi aina thingkraba tongan ba lalolup singna kauba general strike na maram oiraga mahausagi punsida chauna akaiba pikre. Ngasigi numit asi amamba numit black day haina laukthokduna tongan ba lalolup singna haukiba chahi kayagi mamangdagi general strike chathaduna lakhibani. Ngasigi general strike asina maram oiraga landam asigi lalol itiki mayor lam oiriba khwairamban kaithel khuntak lansiki pharmacy khak natana ima kaithel ahum yauna pauna amasung thangal kaithel da phamba dukan amata thong hangna khide lambida mi chathok chasin tawbagi chang mahausadagi aduki matik hanthaki lambida passenger service tawba gari sing yauna inter district amasung interstate ki passenger service khuding mak lepki tongan mafam da leiba petrol pump sing thong hangna khide dummaku tangai fadaba essential service ki gari sing yauna atai lanai gari kharadi lambida chanaki. Imphal manungge akoibada leiba ima kaithel singdasu general strike ki achoba mami taki kwa kaithel lamlong kongba amadi singzamaina chingba tongan ba ima kaithel sing khuntak lansiki nasigi general strike asi sapu Thawbal district su chauna mami taki. District asigi manungda khwaidagi chawba kaithel Thawbal kaithel khuntak lansiki loinana district asigi manung chanba Yaripok Wangjing amadi khungjom kaithel famna khide mafam sing aduda leiba dukan hotel amadi oil pump sing thonglonaki. Passenger gari sing chena khide general strike asina Bishnupur district tasu chauna akaiba piki district asigi manungda leiba maruiba kaithel sing Nambol Oinam Bishnupur Ningthaukhong Moirang Kumbi amadi Kwakta da porfam amata famna khide gari sing su lambida chena khide Kakching dasu pharmacy natana atai dukan sing thong hangna khide. Manipur Pumbagi general strike na maram oiduna Jiribam district tasu mahausagi punsida chauna akaiba pikre district asagi maru aiba kaithel sing tongan ba kaithel sing famna khidre dukan sing thong hangna khidre lanai chataba yadaba khara natana district amaga fauna ba gari sing amata chen khide maru oina Jiribam dagi silchar dagi Tamenglong amadi Imphal da chengada gari sing loinana Mahirloisang sing thong hangna khidre Pamdaba Thaudok Sing Thoktanaba Haiduna Jiribam Police ki akanba section Thaurang Sing su lokhatki. Third State Finance amadi 14 Finance ki senthang makhada lupa lakh nifoma palom changna Thawbal khunaudat nauna saba loiraba Thawbal Municipal Council gi composting and segregation set haunabi matung ina Minister Mahud RDNPR Manipur Yumnam Khemchan Singana Sangaduna Council asida khusinakre. Sangabagi thorum aduda Mahud RDNPR Minister Yumnam Khemsamna athoiba mitung Mahud Director Robert Singha Ketrimayumna thoramapu aduga Mudagi Deputy Secretary Jayarani Laisramna akhanaba mitung oina saruk yakhi. Composting and segregation set adubu sangaraduna Minister Khemsana hai Amot akaigi thabak thoram yamna hengalakpana waste management gi thausil asi ngasidi malem pumbagi oina yamna chawba samasya ama oire adubu Thawbal Municipal Council amadi mahakapuna minariba apunba timna Imphal gi hek mathangda composting and segregation set asi sangaduna thabak hauba ngamliba asi yamna thagatningai ni
सिंगनबा अमगा लोइनना तौगे खन्ना तौवा खोंथांग अमा ओइगनी चक मानना हौखिबा मफम कया अमा लोइसिनबा ngamdana लैबा याउरी हाइरदुना थवाल म्युनिसिपल काउंसिल बु अपेन मफंगदोकी डिपार्टमेंट के साइट तगिसु मतम मतमगी लाकपा ngamba mateng pa punamak pangge mai pakna chathaba ngamnaba hotnase haina phungdoki lamdam sida chathariba war on drugs 2.0 gi saru am oina ngasi kakching police na heroin number 4 ni chingnaba powder gram chatu humputara taruk fagat kre thogdok ase ngasi imphal more lambida aina athing bathamba drug puduna chatle haiba akaknaba paw ama fangbadagi CDO kakching gi subedar ke SS prakash na luchingba team amana laimangai chingjin palelgi CDO checkpoint da achat awok sing check tawada miyoi amadagi showcase yankaida haplamba heroin number 4 ni chingnaba powder gram chatru humputara taruk adu fangbangamki aduga drug purakpa miyoi Technopal district ke more home guard wing vidana bat part 4 dagi psycholet haukip chahi taramapan apokpa ngamkholan haukip so fagat ki drug adu registration number yaudriba gypsy angoba machu amada purakhibani faraba miyoi amadi potlam sing kakching police station da kusna khre hairi Manipur da non local hatpaga mari lainaba case singi manungda ihan hanba oina NIA da sinaba case oiriba chahi asigi June kulumdoi da kakching wari amasung July 9 da Imphal East ke Andhra police station ge manung chana laiba huikap da non local amamam hatkiba thodok adugi case yaripok PS na National Investigation Agency NIA da sinakra batungda NIA ge team na ngasi thodok sing aduga mari lainana Fagat kiba miyoi nipangi yum da chatuna thiba humbagi thabak chathakre thogdok asigi matangda fangba pauna hai ngase ayuk pung manga makhai dagi hogduna NIA na thiba humbagi thabak chathakraba mafam sing adudi Imphal West District ki Andhra Khuman Nungyum bidagi Chingakham Vasanta chahi kuntranipan Elias Khambaton apokpa CH Ningthembi Andhra Lawauzam Ching Lekai dagi Fanjawam Rabi Elias Luwangamba chahi kuntaru apokpa Pikula Kakching district ke Kakching wari Salam Lekai dagi Salam Mangijau chahi yangkai manga apokpa Laikhidraba Salam Tombi Kakching Ningthau Lekai dagi Moirangthem GTS chahi kunithoi apokpa Moirangthem Sanjit Kakching wari Sabal Lekai Bamon Pareng dagi Samurai Lapam Akas Elias Muston Sharma chahi taramapan apokpa Laikhidraba S Rajeshwar Sharma amasung Kakching wari Khulakpam Lekai Tenki Pareng dagi chahi Nauriba Nupamacha ama Imphal West ki Luker Maya Lekai dagi Naurem Manos chahi kulumdoi apokpa Naurem Nobin amasung Bisnupur district ki Moirang Konjengbam Maning Lekai dagi Konjengbam Romeo chahi kunipan apokpa Konjengbam Ragugi yumni hairi NIA team sing aduna hairiba yum sing aduda chak manaba matam amatada nupi police yauduna pung ani makhairom changna thiba humbagi thabak adu chathakibani hairi thiba humbagi thabak aduda PLA ga mari lainaba che chang khara sim card khara amadi atai potlam khara NIA na fagat pangam khari Kuki Khanglai Lompi KKL More Block Adulam Rehabilitation Center amadi More Hospital na puna kusam duna More Hospital gi manung yauna Hospital asigi akoibagi mafam sing sit seng bagi thabak chathakre ngasigi sit seng bagi thabak aduga mari lainana Kuki Khanglai Lompi KKL More Block ki advisor ND Samte na phongdorki bada ngasi dagi hauraga More Hospital asi luna na thamna bagi pandamda sit seng bagi thabak asi chathajabani masida moregi miyam nasu hospital asibu luna na thambada mateng pangbiu haiki numit kharani asigi manung sida laifam khunau area da chingnaningai oiba mawongda paksana dengue ki case yamna hengalakle hairiba lekai sida ahanbo oina dengue case asi tha sigi nipanda lamchenba koba miyoi amadagi thingnakibani madudagi makha tarak oina chingnaba mi singi blood sample loduna Jenims ta test tawduna lakpani ngasi khaktagi oina miyoi kumapan gi blood sample loduna test tawkhre hojik fawbada lekai sida dengue confirm oiraba miyoi kun asigi manungda
mi anidi atopaga fibam manadana khara hena sokpa tengnare hiram asigi matangda Imphal East ki district malaria officer Dr. EU Jugendrona phongdokhibada tha asigi nipanda ahanba oina detect toba numitagi ngasi fawbada alternate days oina dengue laksanaba precautionary measure kaya paikhatuna lakli lekai asigi miyamnasu awareness program kaya pangthoktuna kang marum kokfam oigadaba mafamsingda hida kaya kathokle dengue haiba laina asi laksanaba hotnabada state sigi malaria amadi medical department ki team na nutigi laklaga hida chaithokpa khaktana control toba ngamloi masi laksanaba hotnabada public nasu laina sigi maramda aware oiba yamna mathau tai dengue sandokliba kang asi anambana daytime da chikpa kang makhal ama oibanina yariba makhai nungthil ki matamda kang chikhandanaba section thorang lokhatminasi yariba makai amamba jaga natraga ising hapa patra amadi siznadaba pochai singda ising tunghalaga thangumsi laina makhal asi mi amadabu heknaba hograbadi yamna sandokanba oibanina miyamnasu dengue sandokpa yaba lambi sing pidanaba hotnaminasi masi natragadi dengue laina asi control tawba ngamloi laina makhal asina maram oiraga patient amagi blood platelet count asi yamna hantakiba taragadi kudong thiningai oirakadoribani masida matik chana treatment pihaudragadi kudong thiba nangbasu yai haiki laina asi makhatana sandorakpa thingnabagi section thorang lokhatpa oina ngasi LKYDA club amadi NVB DCP Imphal East anina malaria amadi medical department ka khusamnaraga laifam kuno community hall da sampling collection amadi test tawbagi thorom chathakre every alternate day sida koigi asagi koi aibana basi dengi si laksinaba aduga magi containment tongnaba koi measures si lokatna dum la ini every alternate days da koi evening da dum malathian fogging se koi dum tawi aduga koigi source reduction raidana koi kang marum pokham si koi loisinaba manganaba koi nanagi leptana dum honari koi makata na sigi koi source reduction sigi kano simasu koi leptana dum tawhini plus aduga ngasai IEC koi kulekai gi praja sing siga bhab taminaba source reduction na je koi malaria gi team na laga da kangmarum ko phong ida lotion bai du sidi impossible ne ba aduna koi yum gi mi sing sina bhab tanaraga loina isagi egi yumgi koibada leiriba marum kokong singdo koi samang manghan da losin da ya de ba si losin dringi di dengi losin ba ngamoy vaksin ba ngamoy ha se ai hajani chatliba chahiya sege November 13 da chajing Mairen Khong Lilong da leiba Mairen Khul Rising Club da pangthokadaba state level Manipuri devotional song competition 2022 da season nagadaba lamdam sigi isai mayek iba lyrics tara taret khalle laishol isai changdamnaba sidagi khangatlaba top 15 na December 3 English ngani kunithoi numaijing numita pangthokadaba grand finale da matam isai da athoi ahen tanagani Artist Training Cum Educational Research Center Etrekna Sinduna pangthokadaba mapalak suba isai changdamnaba seda siznagadaba saireng tarataret khale saireng basing adudi Waikhom Bihari Longjam Tombi Sobita Saubam Sobita Mongjam Okendro Khundongbam Maibam Gita Subol Kumar Moirangthem Thongnongjam Sangita SK Apanba Asem Memcha Narmada Chungkham Kumanthem Aneshwari Gangabam Okendro Mangang Rakesh Naurem Ahaibam Santi Kumar Konjengbam Dilip Amadi Kesi Mangangni Changdamnaba asigi mayek sing asi attract na putokpa ekhoigi isai koba anthology asida yaurabani October 2 dagi form thaba haubaga loinana October 12 da form pisinbagi aroiba numit oigani yawiningba chahi 35 gi manungda leiba saisakpa saisakbi singna hodam lairak machinda leiba ipak offset press dagi office matamda form lobiba yagani Changdamnaba asigi first second amasung third position taraba singda
lupa lising tara, lising taret, amasung lising mga certificate amadi memento pizagani. 4 to 7 position tarak labasing da consolation oina lupa lising amamongga certificate ka pizagani. Competition asida yauriba mayek singdagi khwaidagi fazaba mayek da Best Lyricist Award 2022 oina lupa lising ahum certificate amadi memento pigani haina atreki cherol amana khangalakdi. Kumza lising ani kulhumdoi da pangthokadawriba panchayat mikhalda changamdabi GP da pradhan mirep oigedawriba social worker MD Kamaruddin gi election campaign gi sarok ama oina ngasi changamdabi makha Chowkidar Road haina sukhangnaba Madrasa Road Ward number 2 da miyamgi mifam ama pangthoktuna warep kaya su lokre changamdabi makha Madrasa Road Development Committee na senduna pangthokhiba mifam aduda social worker MD Kamaruddin committee asigi advisor Maulana Yusuf Ahmed Qasmi social worker Hafizullah na chingba lamdam adugi masak naiba miyot kaya na president member sing oina saruyaki ngasi range office Jiribam na Babu Paragi labugtagi Indian peacock soft shell turtle Nilsonia Hurum Gray 1831 Hairiba Tengu Makal Asi rescue Tobangam Kre Hairiba Tengu Makal Asi Schedule 1 of the Wildlife Protection Act 1971 gi Makada Leiba Atangba Tengu Makal Amani Ningsing Bayai ngasiga tharaga rescue toba masing taruk sure Jiribam district ki DSP S Gaurachan Hai Malemda sa uchek aying asagi chang wangkalak liba asi tigalurabadi miyoiba ikoina sa ujek sing hatpa amadi faraga yumda yoklaga thambada makhoida apan makaya piba asina environment akaiba laklibani masina lamlaki sa ujek pukansi kanagumbana faba tarabaso forest department sinabiu natrabadi forest eki makada mifami pun amadi achauba punishment kaya su lairi haina phungdorakli Rajesh Darade IFS Jiribam Forest Division lamlaki sa uchek singbu kannaba hotnabada miyamna mating pangbiu lamlaki sa uchek laitrabadi pithibi loikhigani haibagi nipaiba lei sa uchek singbu hatpa sa semdoktuna yonba langthaktuna faba sing thengnarabadi action lawani kanagumana wildlife protection ngakna chataba thengnarabadi Wildlife Protection Act 1972 gi makhada chahi ahum jail da leiba natraga fine oina lupa lising kun mga piba natraga jail amadi fine punna thihanba fawba yari haiki Thengu release tawba aduda Range Officer and Biras DSP Jiribam S. Gaurachan, Honorary Wildlife Warden Jiribam Forest Division H. Rajan, Forest Department ki Personnel Singh Amadi Police Personnel Singh Saruyaki. Si akogi magi sanabam isingda masibo koina magi life sibu kanbo oina akoina thadung na baida mutanga si media ge thungda koina amukaso hanna public singda khanganjari laibiriba lamdam sigi Jiribam district gi manungsda laibiriba public sing na yaragadi jungle gi sau se amon hatpi ganu jungle gi sau se ku lu na tawbiu loina na jungle le leiba sabu yum da yokpi ganu khair basing chi phabatar su forest department da sinabiu khair basing chi khangdana uraroi haibagi matagum phajan ba question ba tawbada thengna ba khona ba yaw ba tardi khair ba forest ki ekayam leiri x gi matungina moida mifami pun asauba punishment kaya mamogi mathakta lakani hairi basinga se laktana baita public singa su cooperation pibiu aina hanna koina media gi thungda haijari India China Border Affairs ke wafamda Working Mechanism for Consultation and Coordination WMCC gi kunmanga raksuba meeting pangthokre Ministry of External Affairs MEA dagi thadrok pachero da nakal ani makna line of actual control LAC gi matangda review tokre amadi Gogra Hot Spring area da chathakiba patrolling point taramanga bu taramna okli diplomatic amasung military channel singda makhatana wari sanabadasu yana kyari meeting aduda MEA gi East Asia Joint Secretary Silpak Embulena India gi Timbu Luchinki aduga China gi Maikai Chinese Ministry of Foreign Affairs ki Boundary and Oceanic Department Director General gi Thopuriba Hongliang na Luchinki Fataba Singh Thak Padagi oiramba yai haiba thodokta
Rajasthan ke Kota Mahiroi ama sikre atai kuntra mangana laikanari haidi nit Mahiroi Baibav Roy numit kharani dagi masangam dabadagi private hospital amada laikanar kibani Kota Chief Medical and Health Officer Dr. Jagdish Soibina haikibada polluted oiraba thaknaba ising hostel sing coaching institute amasung canteen sing supply tawduna lakli adum oinamak Baibav Royna sikibagi maram polluted water na oigani haibagi japchabadi khangdri laikidraba Mahiroi Roy West Bengal dagini mahak Kaithun town da chahi kaya dagi ahal laman singa loinana lairakpani hairi mahak pulayeng kiba Dr. Rajiv Sharma na haikibada lahew amadi jaundice na nabadagi Roy October 5 da hospital da purakibani mahaki brain chawthoraktuna anabadu hinjilaki mahak sagose namitta sikibani Mahiroi kuntra mangana test tobada hepatitis A positive oiramki hairi aroibada maroiba paw mohna pizari General strike na maram oiraga kaithal sing famna khidre dukan sing hangna khidre amadi passenger puba gari sing chena khidre Manipur da non Manipuri sing hatpaga mari lainana National Investigation Agency na thibagi thabak chathakre Loinana India China Border Affairs ki wafam da working mechanism for consultation and coordination gi kunmangarak suba meeting pangthokre Nasigidamukta di PAODAM 15th loijari miyeng tabiribasingbo amukana khurumjari